Lakhipur Online Putoksaba February ki tangkun Irai numit ki Khomjinba Pao tabirase. Ahan bada maroi pao. Hozai da pangthok ki ban numit nini gi oiba saita ki thoram mapung phana loisin khre. Changamem ibo pisaki ahan ba sereng lairik loinai da bakong set phong khre. Mako komna kasar Lakhipur da sit-in demonstration pangthok lagani. Malem ki imalon ki numita Patriotic Writers Forum na pigadaba Literary Award panglagadaba singi ming lauthokre. Sunita Williams na mahak amukana space ta chatning bagi apama phongdokre amasung Kha Korea gi hana ki president bu laiba ki kanglon thukai ki bagi maralda punsi chupagi phadok pikre. Haujik mapungoi papau tabirase. Manipur State Kala Academy Kuman Lampak Imphal na silangduna Assam gi Hozaida numit nini chumna chathakiba sahitya ki thoram mapung phana loisinkhre. Thoram asi haukiba February gi 13 amasung 15 da Manipuri Sahitya Parishad Assam Hozai District Committee gi hall da thoram asi pangthokibani. Thoram gi ahanba numita Manipuri Sahitya Parishad Assam gi President Dr. Purisabam Biramani na mipama poiki. Ikai khamnajaba mithung oina Manipuri Short Story Society India ki President Laisom Gulab Sarugya ki mithunglen oikiba Rabindranath Tagore University Hozai gi Vice Chancellor Professor Manavendra Datta Chaudhary masagi achinba manamahak Sarugya khide nungthilda kabi Tahir Sajabamna mifama poiduna sereng saidinabagi thorom pangthokhi masida kabi mapanna makoi ki sereng sing pathoknakhi matungda wari macha pathokpagi thoram Dr. K.N. Charna moderator oibiduna pangthokhi Manipur amasung Assam gi aibi mangana masa-masana iba wari macha pathoknakhi ani suba numit ki thoram nongmaijing numit February ki 15 gi ayuki pung 10 da symposium ama pangthokhi symposium asigi hiramdi hauki bachahi kunda Assam Manipuri Sahitya ki khongsat haiba sida Dr. Purisabam Biramani na moderator oibikhi symposium asida Dr. Oina Musarani na hauki bachahi kunda Assam da Manipuri Sahitya da wari macha gi khongsat haiba hiramda che lanthokhi Dr. Sagapam Merina Singhana hauki bachahi kunda Assam Manipuri Sairengi khongsat haiba hiramda che lanthokhi Dr. Kunjalal Yendre Mamna Assam gi hauki bachahi kungi Manipuri Sahitya da Nobel gi mapam haiba hiramda che pathokhi Tensuba Maniharna hauki bachahi kunda Assam Manipuri Sahitya ki khongsat drama haiba hiramda che lanthokhi thorom gi maka chatharakpa oina aiba khetri birana mayai tangba loduna hizam angangal sing memorial lecture pangthokhi thorom asida Dr. W. Kumari Chanuna Laisram Somorendra gi punsi amasung thabak haiba hiramda wangangkhi Umananda Sarmana taram nokpagi warol thamki amasung Assam Web Netrajitna program conduct tobikhi Mapan Manipura angang ki sahitya iba aiba amuna sakhangla aibani angang ki sereng ani aduga wari masa pathokro English na diga trapta aruga chodon tu jangmar mem nangmar vidyapati wahemam kobi udugi ai ani yawi ni magasi Barak Tampak ni aduga Warhamputrabi unadi wahamwedali adumako ama pundabi sanasan hindu kobi selamana Warhamputra Tampak sanare ni forma nobel mako siam sekali hadatage Barak Tampak ta ihan hanba oina hotel management da bachelor program haure course asi graduation ga equivalent ni course asi tamlaba matung da Ishana Ishabu thabak pijaba ngamali amasung maming leba hotel singda job tobagi khudum chamba lehali any stream da 12 pass torba mioi singna course asi tambiba yagani hotel da thabak toriba employee singna su on job training oina bivok hotel management degree program asi tambiba yagani University Grants Commission na recognize toraba Lingayas Vidyapit University na mai paklaba singda certificate pibigani Certificate asi sarkar ki thabak amadi awang bathaki emvok amuk makhatam dhanbagi damak Bharat apumbada valid oigani January 2026 session ki damak admission haujare University asigi authorized study center oriba Elite Institute of Hotel Management Ranibari Ambikapatti opposite Ramanoj College Sochada Benchina Akupa marol ki damakta mobile number 8822890441 da pau phawir u Institute asigi Mahiroi Singna Salchagi Maming Leraba Hotel Sagarika Regency da practical training pigani. Masiki damakta Sagarika Regency amasung Lingayas Vidyapit University ga MOU sign tawkhare.
साहित्य की लमदा अनोब खुदोल अमा ओइना चांगमैम इबोपिसकी अहानबा सेरेंग लाइरिक लोइनाइदबा खोंसेट फोंख्रे कासार लखीपुर की कोंजेंग लेकाइद लेबा मणिपुरी आर्ट एंड कल्चरल सेंटर दा लाइरिक फोंबगी थोरमदु ngarang पांगथोखे पब्लिशर ना बराक म्यूजियम एंड लाइब्रेरी बोंतरापुर कासार ने बराक म्यूजियम एंड लाइब्रेरी बोंतरापुर की प्रेसिडेंट आर के गोपाल सना नमीपम पोइदन पांगथोखिबा थोरमदुदा मणिपुरी साहित्य परिसर आसाम लखीपुर डिस्ट्रिक्ट कमिटी की प्रेसिडेंट लेसुंगबम रोबिंद्रो अंगांगी साहित्य की खुदमाबा अइबा इंगुदम सोतिसचंद्रा अमसुंग साहित्य अकादमी न्यू दिल्ली की मणिपुरी लैंग्वेज एडवाइजरी बोर्ड की मेंबर डॉक्टर के एन चाना मथंगसिना मिथुंगलेन अखनब मिथुंग अमसुंग अथोइब मिथुंग ओइना दाइस्ता फंखे मणिपुरी साहित्य परिसर आसाम की सीईसी मेंबर सापम रोबिंद्रोना तरामनोपगी वारोल थमलब मतुंग दाइस्ता फमलिब मिथुंग सिंगना पुन्ना सेरेंग लारिक असिगी माइखोम हांगदोखे मतुंगदा नेहरू कॉलेज पोइलापुल के असिस्टेंट प्रोफेसर मुतुम संजिता देवीना अनोब सेरेंग लाइरिक असिगी मसक ताकपिखे थौरम की मखा चथरकपा ओइना नुंथिल की मिफमदा सेरेंग सेदिनबा अमदि वारी मचा पाबगी थौरम अमसु पांगथोखे प्रोफेसर nganगोम बसंत कुमार अमसुंग कवि ताहिर साजबमना मॉडरेटर ओबिखे लेंगबिरखिबा अइबा इबी सिंगना सेरेंग तराहुमदोय अमसुंग वारी मचा निपाल खुदोल तमखे आंगलबा तियादा चकलासिंगना मनिंग तमना सानरिबा तामलबा चिंचांग परियंगना तुमकुल तानबगुम तुंबक लेपलिबा शुक्लबा उमंग वामंग लोकदुंगदगी इहौरपा इचेल मचा मचाना इतिलगा सेमखिबा तुरेरना अमुक इतिनफम जौना चेंथखिबा अमदि मसिंग लिक्चखरबा खुनाइसिदा तत्तना तारिबा थेंगरिबा थौदोक वाथोक खरबु चमलबा वहाइना मियामगे पुंगनिंग चिंचिन जनबा होनजबनी होनजरिबा असिना मियामगे पुंगनिंगबु खजितंग वयरबसु खंथबा ओअनबा ngamlabadi होनजरिबसे मपुंग फारे खंजगे अइबा अमदा चेनगदबा गुनसिंग अदुबुदी मपुंग फाना जावजदबा इनेंगलोबगी इथिल अमना हांगलाबा चेबांग कयादा कयारक खोटकी कयारकसु सगाइदना लांजदबा चेनादा ताइनबिखी इरा लैरे खंजरबा इना लाइगुमलबा अइबसिंगबु थमोइनुंगदा चेना थागोन जरगा पुंगलिंगदा फावरपा इथिल खरा वहाइना फोंदोकजबनी अइगी लैचन मपुंग फाद्रिबा साइरेंग लाइरिकनी मसिमना माइ पाक्लबा अइबसिंगा चांगदनबदी इतिक इपा नचदे इपाबु थादोकनुको नंग थादोकवा इपा थादोकतुना इपा चटपा ngamloi हाइबा वाहाइदुना नचागी नापदा हंजिन हंजिन येइबदा नचादी मिरम लेनसिदा मित्तगी पी कंगमदना लेलिदो नंगबु अमुक्तंग हलखो अमुक्ता नते हंजिन हंजिन हलखो ताइबंगदमक ngamdragasu manglandadi toina lauko michik mira koltadraba चिकलबा मफमदुदा नचाना इपाबु ngaijramge तंबीरमु नचाबु ताइबंग लौसिंग अदुना हलखो अमुक्तंग ngaijरी ngasisu पंगलबा नचाना अकी अखंगी अखाक अराउगी वांगमदा साहनसी महुम अखोइगी मिदेंग वाखल वारेप उरेप उयुंग तमसी अखोइ संगोम मचुगी थमोय अमममगी लूना चान थमसी हक्सांगबु मपु माना पेननबा इबुंगो माना लेबना अइना अइ ओइबनी चानिंग बचावा थंगनिंग बथकपा तौनिंग बता तौबा चेक्सिंग बफै हक्सांगी खंदुना अवा पोलुम नरबा तमथीरबा लानगी खोंजेल से ngairibani nemthakibado masidi supnatagi awabagi ithak ireise famna telanga paibi sanakhiba ningsingli ngasisu numit adugi thamoi sokna kapkhiba khamba yadaba pirang aigi nahounana ngasisu karigidamak ningsingli mirai biram labada makoi khudimakna poisinduna leirami aibu mayai hanglaba saikhalna kuirabagi tungda khalakle lambi onaramale aigi थानिलगी थाबलगी इपोमदा थाबलगी जगोय साथेक लोयहन्निंगदे दबो मतम कौबी नंगी खोंगेन जांगलब खोंगचसी मतम चुप्पगी ओइना असुमक लेंगदना लैहन्निंगी निंथेम तेन खुमी ममौ अनिंगदना जियंग ओइरिनी सना तोमिना खुमी इस हागिगा तोरकनुसे
निंथेम खुमी अबू नोमतंग फागी तौखरबरने हायरगा लोन सना तमित जिंगी अयिंगी शांति कौबिदो थीबदा सुम लुप्थै अयिंगी शांति कौबिदो थीबदा फंगी कायना थंगदा अयिगी आइबो पोछिदगी खितंग वाखलगा अयखोयगी खुनायगी लैबाकी आइबो वाखलोन से मसिद तोंगगा चटपीरगदी अयिगी से अइना खनबई मथौ कादे से अइबो दु रियलाइज तौरबनी अइ हाइसे मीन हाइबो वादुद बेस तौरगा हाइजब नाते अइना फाउजरकप थेंगनजरकप अंगसाइ थौदो वाथोक मयामदुदने अइना फाउजरगा अइना मयामदा हाइजरिबसी अदुना मीगी मतेंग पांगनब होनबीबा अफबा खनबीनब होनबीबा अफबा तौबीनब होनबीबा हाइबो पोछे असी अखोइसे ममांग चखलनबई पोन अदुना निमितै आलमन सिंगना मिचा सीसनु खल्लगा इचा सी हाइबगी पाउरो खंबीरमसे सिलचर रोंगपुर लेबा कैसाम लोहोंग संगलेंदा ngarang nungthil Manipuri Autonomous Council Demand Coordinating Committee Makokong gi Chairman Kangabam Santi Kumar na mifam mapu oiduna pangthokiba Makokong gi mihut singi oiba mifam amada luba sina leptana chatharagliba Manipuri Autonomous Council tanbagi khongjangi makha chatharakpa oina lakliba Mars ki tang ani ningthaukaaba numit ki nungthil gi pung ama taba matamda Lakhipur da sit-in demonstration ama pangthokna bawarep laukhre loinana Assam da choyaina na khunda leitariba meitelona imarol oiriba ireicha khudingmaki tungi ngaglo oigadoriba amatangairaba Manipuri Autonomous Council tanbigi iho asida miyam hubna saruk yapiu haina Makokom gi ko convener Dr. Raju Khumuzam gi cherol amata phongdorakle Patriotic Writers Forum PAWF Manipurna hayeng February gi tang kunma thoida Manipur Press Club ki Thangjing Hall da pangthokadaba Malem gi Imalon gi numit ki thoramda forum asina pigedaba award singi aiba AB singi ming lauthokre Pacha Mitei Literary Award lisingani ga kuntaruk lamdam asigi saknairabe AB bina pani thoksomna iba wari macha ahuba khongthang da piragani R Khating Tangkul Literary Award lisingani ga kunmanga na aiba Sarat Salamna iba Landa Hinghobagi haiba wari masa sida piragani Dr. Saros Nalini Arambam Parat Literary Award lisingani ga kuntaruk manana AIB Asim Regina na iba wari macha kathokpa hibi jaibiren bita piragani naha oiriba AIB singi manada masage chahi kuntra manga gi makhata leiba sereng lariki AIB AIB singda chahi khudingi piduna lakpa Arambam Ibungo Hall amasung Binod Kumari Literary Award lisingani ga kunmanga gi banana kong banandeibam lekai da leiba thoksom dollar senda mahaki utang bigi lamdamdu da haina mingthonba serengi larika sida piragani NASA gi maming leirabi astronaut Sunita Williams na mahaki Kerala khongset manungda mahakna amukana space ta chatning bagi apamba lei haina phongdokre chahi kuntare thabak toroba matung NASA dagi pothakrabi Sunita Williams mapan suba Kerala Literature Festival da saruk yapagi tamak mahak lakhibani mafam aduda wa nganglatuna mahakna mahak amukana space ta chatning bagi apamba dilei adubu mahaki mapuroi bana yararoi haina phongdokhi panbayai mahaki mapapung Deepak Pandya Gujarat gini lising amaga chamapan yangkhaini panda US ta hongkibani. Good evening everybody, it's great to be here in Kerala. Specifically I think Kodakor, right? It's a lot different from being in space, but it's very similar. There aren't this many people in space. Thankfully. Our space station is only so big, but it does represent so many countries around the world. When you look back at the Earth, you don't see the countries, you see the place where all of us live. All the people that we know, all the animals, all the plants are right here. And the fish, which are right here in the ocean as well. Everything, the air is the same, the water is the same. We are all here together on one planet. Kha Korea gi Seoul Central District Court na leibak asigi hana gi President Yoon Suk Yeol bo punsi chupagi phadok pikre
Chairak asi lising ani ga kunmari ki December thada leibak asida ain gi wangmada martial law lauthokuna leibak ki kanglon thugai ki haibagi maralda Chairak asi pibani haire masiga loinana mahakna Kha Korea gi puari da khwaidagi ahakpa Chairak phangba ahanba president oikre panba yai matamatuda yunna Lanmi amasung police sijenaduna National Assembly da landaki amasung politician kayabu phanana bhonakhi Yungi sarkar gi matamda yaukhiba hanagi defense minister yauna ate senior official singsu court na chahi kuntra chupna phadok pikre Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Hozaida pangthokiba numit nini gi oiba saita ki thoram mapung phana loisinkhre Changamem ibo pisaki ahanba sereng lairik loinaida bakongset phongkhre Mako komna kasar Lakhipurda sit-in demonstration pangthok lagani Malem gi imalon gi numita Patriotic Writers Forum na pigadaba literary award phanglagadaba singiming lauthokre Sunita Williams na mahak amukhana space ta chatningbagi apama phongdokre amasung Kha Korea gi hanagi president bu leibaki kanglon thugai ki bagi maralda punsi chupagi phadok pikre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare